ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯦꯟꯇꯤ-ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯛꯄꯒꯤꯗꯃꯛ ꯒꯚꯔꯅꯔꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯧꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯦꯟꯇꯤ-ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯛꯄ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯂꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯔꯥꯖꯚꯕꯟꯗ ꯖꯦꯅꯔꯦꯜ ꯑꯣꯐꯤꯁꯥꯔ ꯀꯃꯥꯟꯗꯤꯡ ꯏꯟ ꯆꯤꯐ ꯏꯁꯇꯔꯟ ꯀꯃꯥꯟ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯔꯥꯝ ꯆꯥꯟꯗꯦꯔ ꯇꯤꯋꯥꯔꯤ ꯖꯤꯑꯣꯁꯤ ꯁ꯭ꯄꯦꯌꯔ ꯀꯣꯔꯞꯁ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯚꯤꯖꯤꯠ ꯑꯦꯁ ꯄꯦꯟꯗꯥꯀꯔ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯁꯥꯎꯊ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯔꯥꯐ ꯔꯨꯞ ꯁꯤꯡꯍꯁꯨ ꯒꯚꯔꯅꯔꯅ ꯀꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ, ꯕꯤꯁꯅꯨꯄꯨꯔ, ꯏꯝꯐꯥꯜ ꯏꯁ, ꯀꯛꯆꯤꯡ, ꯖꯤꯔꯤꯕꯥꯝ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯥꯏ ꯄꯥꯛꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯥꯜꯍꯧꯕꯁꯤꯡ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯂꯦ꯫ ꯃꯁꯤꯃꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯈꯔ ꯃꯈꯩꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯔꯤꯕ ꯕꯨꯡꯖꯥꯒꯤꯡ ꯕꯥꯜꯇꯦꯅ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ, ꯖꯣꯃꯤ ꯑꯃꯁꯨꯡ ꯃꯥꯔ ꯐꯨꯔꯨꯞꯁꯤꯡꯗꯒꯤ ꯑꯣꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯔꯕ ꯃꯇꯝꯗꯇ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤ ꯑꯀꯟꯕ ꯃꯇꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯣꯕꯇ ꯀꯣꯛꯇ ꯁꯣꯛꯈꯤꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯥꯌꯦꯡ ꯆꯠꯊꯔꯨꯔꯕ ꯃꯇꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯕꯨꯡꯖꯥꯒꯤꯡ ꯕꯥꯜꯇꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯁꯛꯄ ꯉꯝꯗ꯭ꯔꯤ, ꯍꯨꯏꯜꯆꯦꯌꯔꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯎꯅꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯔꯛꯇ ꯕꯐꯔ ꯖꯣꯟ ꯊꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯇꯩꯁꯤꯡꯒ ꯀꯩꯗꯧꯉꯩꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯦꯕꯜ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯃꯍꯥꯛ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯛꯇ ꯁꯣꯛꯄꯗꯒꯤ ꯆꯍꯤ 2ꯔꯣꯝ ꯗꯦꯜꯂꯤꯗ ꯂꯥꯌꯦꯡ ꯆꯠꯊꯔꯨꯔꯕ ꯃꯇꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯜꯂꯛꯈ꯭ꯔꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯕꯥꯜꯇꯦꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯕꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯦꯖꯦꯟꯗꯥ ꯌꯥꯎꯔꯕꯗꯤ ꯀꯨꯀꯤ, ꯖꯣꯃꯤ ꯑꯃꯁꯨꯡ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯔꯃꯦꯅꯦꯟꯠ ꯑꯣꯏꯕ ꯁꯦꯇꯜꯃꯦꯟꯠ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯕꯥꯜꯇꯦ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯁꯤ.ꯑꯦꯝ.ꯒꯤ ꯐꯝ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯑꯦꯗꯚꯥꯏꯖꯔ ꯇꯨ ꯁꯤ.ꯑꯦꯝ.ꯒꯤ ꯐꯟꯁꯨ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ NACN-IM ꯒꯤ ꯐꯥꯎꯟꯗꯔ ꯂꯩꯈꯤꯗ꯭ꯔꯕ ꯏꯁꯥꯛ ꯁꯤꯁꯤ ꯁ꯭ꯀꯨꯒꯤ ꯃꯆꯥꯅꯨꯄꯥ ꯏꯀꯥꯇꯣ ꯁꯤꯁꯤ ꯁ꯭ꯄꯨ NACN-IM ꯒꯤ ꯗꯤꯁꯤꯗꯦꯟꯠ ꯂꯤꯗꯔ ꯔꯤꯇꯥꯌꯔ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ H.H. ꯔꯥꯝꯁꯟ ꯑꯃꯁꯨꯡ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯕꯁꯥꯂꯣꯝ ꯔꯥꯃꯟꯅ ꯂꯨꯆꯤꯡꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯂꯥꯜꯍꯧ ꯂꯨꯞꯇ ꯌꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ NACN-ꯒꯤ ꯗꯤꯁꯤꯗꯦꯟꯠ ꯂꯤꯗꯔꯁꯤꯡꯅ ꯂꯨꯆꯤꯡꯕ ꯂꯨꯞ ꯑꯁꯤꯗ ꯌꯥꯎꯈꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ NACN-IM ꯒꯤ ꯃꯔꯛꯇ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯆꯠꯊꯔꯛꯂꯤꯕ ꯄꯤꯁ ꯇꯣꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯐꯨ ꯑꯃ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯏꯀꯥꯇꯣ ꯁꯤꯁꯤ ꯁ꯭ꯄꯨꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯧꯖꯤꯛ NACN-IM ꯕꯨ ꯂꯨꯆꯤꯡꯂꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯣꯏꯖ-ꯑꯣꯏꯊꯛ ꯈꯔ ꯐꯪꯅꯅꯕꯒꯤꯗꯃꯛ ꯅꯥꯒꯥꯒꯤ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ꯭ꯠꯁꯤꯡ ꯑꯁꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯦ ꯍꯥꯏꯅꯁꯨ NACN-IM ꯕꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯅꯦꯁꯟ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯁꯦꯝꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯏꯁꯥꯛ ꯁꯤꯁꯤ ꯁ꯭ꯄꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯕ ꯊꯧꯒꯥꯏ ꯀꯌꯥ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ H.H. ꯔꯥꯝꯁꯟ (BC) ꯑꯃꯁꯨꯡ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯕꯁꯥꯂꯣꯝ ꯔꯥꯃꯟꯅ ꯂꯨꯆꯤꯡꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟꯕ ꯅꯦꯁꯟ ꯇꯥꯟꯕꯒꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯥꯝꯁꯟ ꯑꯃꯁꯨꯡ ꯔꯥꯃꯟ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ NACN-IM ꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ ꯑꯃꯁꯨꯡ ꯗꯦꯄꯨꯇꯤ ꯀꯃꯥꯟꯗꯔꯒꯤ ꯐꯝ ꯄꯨꯔꯝꯕꯇ ꯅꯠꯇꯅ ꯅꯥꯒꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯀꯟꯕ ꯊꯧꯒꯥꯏ ꯀꯌꯥ ꯄꯥꯡꯊꯣꯛꯂꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯖꯨꯂꯥꯏ ꯊꯥꯗ NACN-IM ꯒꯤ ꯑꯦꯟꯇꯤ-ꯅꯦꯁꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯦꯟꯇꯤ-ꯅꯥꯒꯥ ꯑꯦꯟꯇꯤꯇꯤ
ꯑꯃꯁꯨꯡ ꯅꯥꯒꯥ ꯅꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ANICN-IM-ꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯁꯥꯛ ꯁꯤꯁꯤꯁꯄꯨꯒꯤ ꯃꯆꯥꯅꯨꯄꯥ ꯏꯀꯥꯇꯣꯟꯅ ANICN-IM ꯊꯥꯗꯣꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯂꯨꯞ ꯑꯁꯤꯗ ꯅꯧꯅ ꯌꯥꯎꯈꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ANICN-IM-ꯒ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯄꯤꯁ ꯇꯣꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯐꯨ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯥꯝꯆꯟ ꯑꯃꯁꯨꯡ ꯔꯃꯟꯕꯨ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯀꯥꯇꯣꯟꯅ ꯔꯥꯝꯆꯟ ꯑꯃꯁꯨꯡ ꯔꯃꯟꯅ ꯂꯨꯆꯤꯡꯕ ꯂꯨꯞ ꯑꯁꯤꯗ ꯅꯧꯅ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 1967ꯒꯤ ꯖꯨꯟ 13ꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯦꯁꯦꯟ ꯄꯤꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯑꯦꯛꯋꯤꯖꯤꯁꯟ ꯑꯣꯐ ꯆꯤꯐ ꯔꯥꯏꯠ ꯑꯦꯛ 1967 ꯃꯁꯥꯗ ꯌꯥꯎꯖꯔꯤꯕ ꯁꯦꯛꯁꯟꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤ ꯖꯣꯒꯤ ꯈꯨꯜꯂꯥꯛꯄ ꯈꯔꯅ ꯂꯥꯟꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯀꯥꯟꯅꯕ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯦ ꯌꯨꯒꯤꯟꯗ꯭ꯔꯣꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯑꯦꯛꯋꯤꯖꯤꯁꯟ ꯑꯣꯐ ꯆꯤꯐ ꯔꯥꯏꯠ ꯑꯦꯛ 1967 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯦꯛꯁꯟ 1(3)ꯒꯤ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅ ꯒꯦꯖꯦꯠ ꯐꯣꯡꯈꯤꯕ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯖꯨꯟ 20ꯗ ꯑꯦꯛ ꯑꯁꯤ ꯆꯠꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯤꯡꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯒ ꯆꯤꯡꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯁꯦꯡꯕ ꯍꯛ ꯄꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟ ꯔꯤꯐꯣꯔꯝꯁ MLR&RL ꯑꯦꯛ 1960ꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯚꯤꯖꯟ ꯈꯔ ꯁꯦꯝꯗꯣꯛꯈꯤ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯦꯛꯁꯟ 1(2)ꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯦꯛꯁꯦꯞ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯗꯤꯌꯔꯑꯣꯐ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯂꯧꯊꯣꯛꯈꯤ꯫ ꯑꯦꯛ ꯑꯁꯤ ꯄꯥꯔꯠ 1, ꯄꯥꯔꯠ 2ꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯈꯨꯗꯤꯡꯃꯛ 1967ꯒꯤ ꯖꯨꯟ 20ꯗ ꯆꯠꯅꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔꯅ 1963ꯒꯤ ꯃꯦ 10ꯗ ꯐꯣꯡꯈꯤꯕ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯚꯦꯂꯤ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯍꯤꯜ ꯑꯦꯔꯤꯌꯥ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ꯫ ꯚꯦꯂꯤ ꯑꯦꯔꯤꯌꯥꯒꯤ ꯁꯕ ꯗꯤꯚꯤꯖꯟ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯊꯧꯕꯥꯜ, ꯕꯤꯁꯅꯨꯄꯨꯔ, ꯆꯨꯔꯆꯥꯟꯄꯨꯔ, ꯖꯤꯔꯤꯕꯥꯝ, ꯇꯦꯡꯅꯧꯄꯜ ꯑꯃꯁꯨꯡ ꯃꯥꯎ ꯁꯗꯔ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯁꯗꯔ ꯍꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯕ꯭ꯂꯣꯛ ꯑꯁꯤꯅꯤ꯫ ꯍꯤꯜ ꯑꯦꯔꯤꯌꯥꯗ ꯌꯥꯎꯒꯗꯕ ꯁꯕ ꯗꯤꯚꯤꯖꯟꯁꯤꯡ ꯑꯗꯨꯗꯤ ꯇꯃꯦꯡꯂꯣꯡ, ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯁꯗꯔ ꯍꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯕ꯭ꯂꯣꯛ ꯌꯥꯎꯗꯕ ꯃꯥꯎ ꯁꯗꯔ ꯁꯕ ꯗꯤꯚꯤꯖꯟ ꯑꯁꯤꯅꯤ꯫ ꯍꯧꯈꯤꯕ 1972ꯒꯤ ꯖꯅꯨꯋꯥꯔꯤ 21ꯗ ꯃꯅꯤꯄꯨꯔ ꯒꯦꯖꯦꯠ ꯑꯦꯛꯁꯇ꯭ꯔꯥꯑꯣꯔꯗꯤꯅꯥꯔꯤ ꯗ ꯐꯣꯡꯈꯤꯕ ꯃꯅꯤꯄꯨꯔ ꯑꯦꯗꯥꯞꯇꯦꯁꯟ ꯑꯣꯐ ꯂꯣꯁ ꯑꯣꯔꯗꯔꯅ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥ ACHR ꯑꯦꯛ 1967 ꯆꯠꯅꯍꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯑꯣꯔꯗꯔ 1972 ꯁꯦꯗꯨꯜ 1ꯗ ꯌꯥꯎꯔꯤꯕ ꯗꯤꯐꯤꯅꯤꯁꯟ ꯑꯗꯨ ꯆꯠꯅꯐꯝ ꯊꯣꯛꯇꯦ꯫ ꯀꯨꯀꯤ ꯆꯤꯐꯇꯦꯟ ꯆꯍꯨꯝ ꯂꯣꯝꯅ 1967ꯗ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯑꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯀꯨꯀꯤ ꯈꯨꯜꯂꯥꯛꯄꯁꯤꯡꯅ ꯆꯤꯡꯒꯤ ꯃꯄꯨ ꯁꯥꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯗ ꯂꯩꯇꯦ꯫ ꯃꯤꯖꯣꯔꯥꯝ ꯑꯁꯥꯝꯒꯤ ꯂꯨꯁꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯆꯤꯐꯇꯦꯟ ꯑꯁꯤ ꯃꯨꯠꯊꯠꯂꯒ ꯚꯤꯂꯦꯖ ꯀꯥꯎꯟꯁꯤꯜꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯇ꯭ꯔꯤꯄꯨꯔꯥ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯦꯛ 1979ꯒꯤ ꯃꯈꯥꯗ ꯚꯤꯂꯦꯖ ꯀꯥꯎꯟꯁꯤꯜꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯏꯟ ꯍꯤꯜ ꯑꯦꯛ 1956 ꯑꯃꯁꯨꯡ ꯄꯣꯄꯨꯂꯔ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯦꯛ 1971 ꯂꯩꯅ ꯀꯨꯀꯤ ꯖꯣꯒꯤ ꯄꯥꯔꯤ ꯄꯨꯔꯤꯁꯤꯡ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯆꯤꯐꯇꯦꯟꯁꯤꯞ ꯂꯩꯕꯅ ꯃꯁꯤꯡ ꯈꯪꯗꯕ ꯈꯨꯡꯒꯪ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯤꯁꯤꯡ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯧꯈꯤꯕ 2024ꯒꯤ ꯃꯥꯔꯆ 4ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯔꯤ ꯄꯨꯔꯤ ꯆꯤꯐꯇꯦꯟꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯆꯥ ꯑꯅꯤ ꯂꯩꯔꯕꯤ ꯃꯁꯥꯒꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯩꯉꯥꯡ PS ꯅ ꯀꯣꯜꯂꯤꯕ ꯄꯥꯡꯒꯩ ꯅꯦꯄꯥꯂꯤ ꯕꯁꯇꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯨꯅꯤ ꯔꯨꯏꯖꯥꯎꯜ ꯅꯦꯄꯥꯂꯤ ꯀꯧꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯅ ꯑꯦꯟ ꯊꯥꯄꯥ ꯃꯥꯌꯔ ꯀꯧꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯔꯛꯄꯗꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯅꯤ ꯌꯥꯎꯅ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯐꯨ ꯆꯩꯕ ꯑꯃꯁꯨꯡ ꯊꯥꯡꯒꯨꯝꯕ ꯑꯊꯧꯕ ꯄꯣꯠꯅ ꯌꯥꯟꯕꯒꯤ ꯃꯐꯝꯁꯤꯡ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯆꯨꯕꯥꯗ ꯌꯣꯠꯄꯤ ꯑꯃꯁꯨ ꯌꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯀꯣꯛꯀꯤ ꯁꯔꯨꯛꯇꯁꯨ ꯏ ꯊꯣꯛꯅ ꯀꯥꯏꯕꯒꯤ ꯃꯐꯝ ꯂꯩꯔꯝꯕꯗ ꯅꯠꯇꯅ ꯈꯨꯕꯥꯛꯇꯅ ꯕ꯭ꯂꯦꯗꯀꯨꯝꯕꯅ ꯂꯦꯟꯈꯤꯕꯒꯤ ꯃꯐꯝꯁꯤꯡꯁꯨ ꯂꯩꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯧꯅꯥ ꯑꯁꯤꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯕꯗꯒꯤ ꯀꯟꯕ ꯉꯝꯍꯧꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯖꯝꯐꯠ ꯈꯅꯥꯏ ꯑꯃ ꯌꯥꯎꯅ ꯃꯧꯅꯥ ꯑꯁꯤꯕꯨ ꯁꯤꯅꯕ ꯐꯨꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯕ ꯄꯣꯠꯂꯝꯁꯤꯡ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃ ꯌꯥꯎꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯨꯕꯅꯤ ꯍꯥꯏꯔꯤꯕ ꯃꯄꯨꯔꯣꯏꯕ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯍꯧꯔꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯤꯕꯅ ꯈꯨꯗꯛꯇ ꯄꯤꯌꯥꯔ ꯂꯧꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯈꯟꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯑꯄꯥꯝꯕ ꯁꯦꯟꯇꯔꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏ ꯕꯤꯖꯦꯄꯤꯒꯤ MLA ꯌꯥꯎꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯧꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯈꯟꯕ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯗ ꯇꯨꯡ ꯀꯣꯏꯕ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤꯕꯅ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗ ꯄꯤꯌꯥꯔ ꯃꯇꯝ ꯈꯔꯗꯤ ꯊꯝꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯂꯩꯉꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯑꯣꯏꯊꯣꯛꯇꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯅ ꯕꯐꯔ ꯑꯃ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟ ꯍꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯂꯧꯂꯨꯞ ꯀꯌꯥ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤ ꯃꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯔꯤꯕꯁꯤ ꯇꯣꯛꯇꯨꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯁꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯂꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯈꯥꯗ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛꯃꯛ ꯃꯤꯌꯥꯝꯅ ꯈꯟꯕ ꯏꯂꯦꯛꯇꯦꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯑꯄꯥꯝꯕ ꯂꯩꯇ꯭ꯔꯤ ꯑꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯕꯤꯔꯦꯟꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯅꯥꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯗꯨ ꯂꯨꯆꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯇꯍꯥ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯨꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯗꯤꯁꯤꯗꯦꯟꯠ MLA ꯀꯌꯥꯒꯤ ꯏꯔꯥꯡ ꯂꯥꯛꯀꯗꯕꯅ ꯃꯗꯨꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯕꯒꯤ ꯃꯍꯨꯠ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯈꯥ ꯇꯥꯅ ꯊꯝꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯗꯤꯃꯥꯟ ꯀꯌꯥꯁꯨ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯋꯥꯕꯒꯥꯏ ꯕꯐꯦꯂꯣ ꯐꯥꯔꯝꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟ ꯑꯃꯗꯤ ꯁ꯭ꯂꯤꯡꯒ ꯀꯣꯟꯅꯅ .303 ꯔꯥꯏꯐꯜ ꯑꯃ ꯁ꯭ꯂꯤꯡꯒ ꯀꯣꯟꯅꯅ ꯕꯣꯜ ꯑꯦꯛꯁꯟ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ ꯑꯃ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ 9mm ꯄꯤꯁꯇꯣꯜ ꯑꯃ AK ꯔꯥꯏꯐꯜꯒꯤ ꯂꯥꯏꯐ ꯔꯥꯎꯟ 9 .38 ꯑꯦꯃꯨꯅꯦꯁꯟ ꯂꯥꯏꯐ ꯔꯥꯎꯟ 5 9mm ꯒꯤ ꯂꯥꯏꯐ ꯔꯥꯎꯟ ꯑꯦꯃꯨꯅꯦꯁꯟ 3 51mm ꯒꯤ ꯃꯣꯔꯇꯥꯔ ꯁꯦꯜꯒ ꯂꯣꯏꯅꯕ ꯀꯣꯚꯔ ꯑꯃ ꯗꯤꯇꯣꯅꯦꯇꯔ ꯌꯥꯎꯗꯕ .36 ꯒꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2 ꯕꯐꯔ ꯕꯨꯂꯦꯠ 2 ꯁ꯭ꯇꯤꯌꯔ ꯁ꯭ꯃꯣꯛ ꯁꯦꯜ CS 2 ꯁ꯭ꯇꯔꯟ ꯁꯦꯜ ꯅꯣꯔꯃꯦꯜ 3 AK ꯔꯥꯏꯐꯜꯁꯀꯤ MT ꯀꯦꯁ ꯑꯦꯃꯨꯅꯦꯁꯟ 12 ISTBT T5 ꯍꯦꯟꯗꯁꯦꯠ 2 BP ꯄ꯭ꯂꯦꯠ 3 ꯕꯨꯠ ꯖꯨꯔꯥ 1 ꯑꯃꯨꯕ ꯃꯆꯨꯒꯤ ꯍꯦꯟꯗꯕꯦꯒ 1 ꯑꯉꯧꯕ ꯃꯆꯨꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯦꯟꯀꯥꯕꯤ ꯑꯃꯗꯤ ꯁꯟꯖꯦꯝꯕꯝ ꯚꯤꯂꯦꯖꯀꯤ ꯈꯣꯡꯅꯥꯎꯕꯤ ꯀꯦꯅꯦꯜ ꯔꯣꯗꯇ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ AK ꯔꯥꯏꯐꯜ 1 ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯕ SLR 1 ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯕ 9mm ꯀꯥꯔꯕꯥꯏꯟ ꯃꯦꯆꯤꯟ ꯒꯟ 1 ꯃꯣꯗꯤꯐꯥꯏ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ 1 ꯃꯣꯗꯤꯐꯥꯏ ꯁꯤꯡꯒल ꯕꯦꯔꯦꯜ ꯒꯟ 1 ꯃꯦꯒꯖꯤꯟꯒ ꯑꯃꯒ ꯀꯣꯟꯅꯅ ꯄꯤꯁꯇꯣꯜ 1 ꯗꯤꯇꯣꯅꯦꯇꯔ ꯌꯥꯎꯗꯕ .36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2 .380 ꯒꯤ ꯑꯦꯃꯨꯅꯦꯁꯟ ꯍꯥꯞꯂꯝꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ 1 7.62 mm LMG ꯒꯤ
empty magazine ani 303 LMG gi empty magazine ama 7.62 mm SLR gi empty magazine ani inchas rifle defected gi empty magazine ama safety lever yaudaba smoke hand grenade taru 33 mm anti riot rubber bullet cartridge manga tear smoke cell soft nose LR ani tear smoke cell soft nose SR ahum BP base ahum amadi helmet manga recover tawba ngamkhi hairi makata na security force ki kangmuna ngarang Imphal East District ki Porongpat police station gi manung chana chingkhai chingi western side ki chingkhong da chathakhiba search operation dasu khulai kya fagat pangam le hairi fagalaba khulai sing adudi magazine amaga konana 7.62 SLR rifle ama 12 bore SBBL gun ani 7.62 mm gi magazine ga konaba pistol ama detonator yaudaba 36 high E hand grenade ahum stern cell ani smoke Mari 303 live ammunition Tara 5.56 live ammunition ani 5.56 into 30 mm gi live ammunition 22 detonator ama 32 gi live ammunition ahum army ring ama 12 bore gi empty cartridge ama BP jacket ani BP plate mari helmet ani shoe recover to bungam ki hairi makata na ngarang Technopol district ki Technopol police station gi Saibom village ta chathaki buses operation da sukulai kya fagat pa hairi fagalaba kulai sing adudi magazine ga konaba 9mm pistol countryman ani 9mm gi ammunition mari IED Tara hand grenade nipan pompi cell small mari amadi pompi cell achouba mari su fagat pangam ki hairi CM oiba oidaba laiba kannaba gi damak thabak tawgani biren Mamangi popular government leiringaida paikhalamba Manipur economic revival mission gi makhada tongan makhungang singi nupi sing amadi youth sing na puthokpa pothok sing asi hanagi chief minister and biren gi luwang sabam da laiba yumda laktuna khudol tamkre khudol tamba lakiba khungang sing adugi khangabok pangai kumbi mongsangai wangu terakhong tronglaubi laimram relief camp saiton IDP nongpok sing waiton mayang Imphal sengmai jing na chingba ni Hanagi chief minister and birena khongthang asida apenba phongdokladuna makha na CM oiba oidaba leibaki amadi miyam gi damak makha na thabak tawkhigani haina lakliba miyam aduda thajaba pikre birena hai irang laktringai haukiba chahi taruk lom adu Manipur ingna chikna panba lamdam ama oirakhibani Chakho Thorangi lamdasu Manipur mai pakna changsin bangamduna singthaningai oiba thabak thoram kaya paikhatki adubu ing tapa pamdaba punbagi saktam thugaining ba kharana yellow mi singi mathakta landa chatharakpadagi ngasigi fibam asi yawrakhibani adubu leibaki damak amadi ifurup kannabagi damak chongthorakiba icha inau singna matam chana ngakthok haubadagi micham miyam hingaubani aikhoi isorda thajaba thamsi aikhoina soidana mai pakani Lamdam asida laiminariba yellow furup sing lingjel manana hingminasi aikoi maitai gi marakta singthanaba culture ama leiriba si thadokpa tangai fade masina aikoi lingjel manada banat machak oheli hairaduna aikoi gi khunai asi thaksi khasi shu kaitharagli masida akanma mieng changhauba tangai fade aikoi gi ipai po singna thambiramba hauna lonchat sing tung inba changi haigi